Sir, agi kumla si hekpa hore 2024 gi tha anau thopa loina na ai kumla si mauna ha singpur ga ngasidi harvest over hore ngasidi murumapang kaya nasu kumla rom na mai onsilaga farmer sing su kumla si hajana makoi long de tha ba yare ha bisai tang de khanghan janingi ekoi ge murumapang ngasi di abel bariam ai hakki kumla si hekwa hore sir aduna hayeng si sir khoi dai na yorok na bakan hona jari mathang rusu sigiri hem hen yamba he na puthopa ngamna bi tabakta ai hanna muka nising jabani ya khare lasi masudi sigidi shona chami dona ladi masudi am hajare ya khare horticulture digi sar sina ai gi tamakta kumla chara pi bi dona kumla thabasi makoi longdi da kumla si yam pakna khre ai khak pa thabana ta na maru mapa sing su kumla si hana pupi tharam sing do kumla da mai on silaga khoi si yam nu su pupi thabi yaroi hane thingni na khoi makoi longdi gi akoi ba jaga da su kumla si phanyam thabi ri khoi manipur gi lamdam se soidna maming chatpa ama oigni haibse aina khajaba ma lere siam na toba hana pupi tharam singbo mana chinge haina riamdo ai su yamna siam bo support toza ningni mesi kaktang khoi kumla si tharidi khoi makoi longdi gi lam sisu yamna maming chatpa ama oigni haibse ayakna sar khoi gi mamang su mesi kaktang ai kumjaningni oh ya si nang si karai dai purak kono ai Sinabati district Mukilongdi Abel Bariam kano ki Mukilong ding ki hana ki kopi thaba mafam aduki mafam duda nangna haibadi mayam mafam duda kopi mayam akui duda thanaramne ba mani sir aduda se si akoi ki nangna si komla tharga di hena senthong gai targadi kedongna sigumba thabak si tawuli ba thok ta loino khanbagi nang si kano si tawule ba mani purai sina karai da purak kono sajan thok sanjen thong aduga government na masisu lobi nabagi sem sabi ba natra means nang na puthoyo posi kanana leidoi no ba asidi Manipur da lengak pai riba natraga horticulture da organic pai riba kain to riba boy na ai ma tu dei ba boy na boy to so bi lauraga aduga haiba nangi product se afaba fajaba gai khangalaga akoina VIP mayam da su pigani aduga Delhi ta na puraga Delhi da mayam ministry gi so sang mayam amada su akoina pigane ba aduga message si nang kari hainingi masigi thabak si mai pa ena khanbra handaki kumgi wena na nang komla si loi yo lokko matamda tawrakna rupa kaya mukana ni khali ai masi loi ni thok da sar ko na dum logi ra bi ai gi charab na ai hanjaba si na kamma makhai de sta ta rai thari bana pambi kya pa thari sina chatu pambi chatruk aduga pambi chatruk sida pan bana chatu ke loi da palati ai di si hi gi mau si gi lak to ke de Dr. Pere Pangani. Hojik ahanba lak ama makhai muk phangba yari sina pambi kya muk pan bagi no. hojik se pali chap chan pan mi si de chama muk ki le ga sa chama 100 pambi pan bada lak ama makhai muk sit kani pari ne ba adu ndi 600 pambi si palak taragadi lak tare ni pan sit pa yai adu ai taragadi kopi tharu ke do adu kana de sa hoi fare yam nungai re thank you